Hay Tombi, thoklau. Ayuk ngantasidane khuidausi para hekta saugan halakpa nang. Aina ngarang nangonda imungi thabak wairamse nungthangdana loisalamu haiba natro. Karigino nangna thabak wairam loisalamdribasibu. Nangisibu aingonda usitribaro. Tombi adu mayumdagi tapna thoraklami. Ngarang numidhang thabaktagi halaaga wamankhitana thabaksingdo loisanjaramdre indomsa ngasi ayukta pumnamak sitnana loisange. Hai, karino waba haidi? Nangna karino wadaurise ha? Dukanda nahak phammuraga halaaga kari wabano? Onthokna wazareda koi chanupise. Mandosa asina ngahak leitana mahangda thabak sijinariba. Magi maram asida lei haiduna akoibu minai tauna sijinaribanine. He Ishwar, aibu loisanbiron he. Ai leiringai ichase mayum palu haiba yaroi. Ima, kari tawragi murum solidana. Ayuksida, indum chana khara ngangbagi oyamganine. Khara ngangaga ngangjare khara ta tawdana leigadamani. Pabungna lekhidrabagi tungda iboka ipugana nangonda nasanu papokte haiduna lamsu masiat amata pibiramdre. Aduna indum chaga kakagana moigi yumsida matek ama kharaga thambiribase ima akhogidi laibak phabani haina khalluo. Aduna indum chana hari makhai tawgadaba. Tombidu manak nakpa phi dukal amada yaurami madudagi phangakpa sen khara aduna mama machagi nongmagi hingnanaba oijarami. Kari yengsi haibanu isi. Ibema, nangbune nando sagi paisado khara pikhrabane. Mahak nane hairambanine asai ngasi nangi paisa phangba numitni. Ailakpaga mangonda paisa punamak sinaw hairamin he. Nando sada haina raga. Hey hanubi, kari haina mano? Haina baki yaroi. Punamak aina logodabani. Piro, ngasi nangna phangakpa sen punamak aingonda pirakadabani. Madu haina raga nakhoi lekhiba natro. Aina mathau tarakpada sin singase phangdragadi nakhoi leibagi kari kanarige. Solo masidagi ne nogi thagi chanadaba khara aina pirakani. Ataidi aina logadabani. Naraibakto sabra ingbra yengu mafamsida aina thambirise. Tombidu mama masangamdabagi layingnabagi damakta paisa amatan dukandagi pibiraktabaga mandom chana phangjaba paisa khara adusu loinamak lausanbikibadagi wamankhibana lambida asum lakpada mathanda kapcharami. Karinone aina hujik tawdorubasibu paisa su amatta leite imanaga masangamsalaktabane. Hidak lainaba paisa amatta leite. He Ishwar, karino akhoida nangna tawbiribase akhoigi awabase amata ubidribase karigino. Indom haye ima isabu asum panaduna paisa khitang phangjabado pumnamak munbi khare. Karino aina hujik tawdoribasibu. Mathanta murum solingeda khangaudana mafam adu tandangna ko pik thanki amadi Mahadev Baba Tombigi mamangda sang chongthorakhi. Isa nubi Tombi ai Mahadev Baba nangna yamna toina ningzaba ai pumnamak khangi nangi awabado leidaba lairaba nandon chana namana sagu odriba naibiba ngasidi ipa khangmangamlaktari. Mahadev Baba, nasana uribasibu asingba maklane. Nasana thamoi singna ipudaugi seba tawjabanani ko ngasi. Nasagi mangde pudhauna sang leplaribase. Aibu amukta chanbiu kripa tawbiu. Ima isa yamna ware. Indom sagi miyot minaida. Pumnamak koknanaba aina loina singani. Aina ngasi nangonda karigumba posak ama pigani madu nangna sijinarabadi nangna apamba pumnamak phangani aduga awa ana pumnamak kokpa ngamgani adubu yengoi madu mafam chana sijinagadabani. Aina piriba khujisi lausalu aduga khuji asida nangna apamba posak thoklau haibada thoklakani aduga ana ayek leita lairaba pumnamak ngasidagi loinamak koklagadabani. Adubu khuji asi nangna sijinaragata masigi mahai phangani atopa kana amatana khuji si loba ya. Ibudau ai madu khangzinjagi matam chupada khuji ase ithanungda thamjage ai matam chupada masi mangdana bahonagani
ꯏꯕꯨꯙꯧ ꯉꯁꯤꯗꯤ ꯅꯆꯥ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯄꯨꯟꯁꯤꯒꯤ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯂꯦ ꯒꯤ ꯈꯨꯖꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯏꯟꯗꯣꯆꯥꯗ ꯈꯪꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯃꯍꯥꯛꯅ ꯍꯦꯛ ꯈꯟꯈꯤꯕꯗ ꯃꯁꯤ ꯃꯨꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕꯅꯤ ꯃꯍꯥꯛꯅ ꯂꯧꯔꯒꯁꯨ ꯃꯍꯥꯛꯀꯤꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯑꯣꯏꯔꯣꯏ ꯑꯩꯅ ꯍꯥꯏꯔꯒ ꯌꯥꯒꯗꯕꯁꯨ ꯅꯠꯇꯦ ꯃꯉꯣꯟꯗꯒꯤ ꯃꯁꯤ ꯂꯣꯠꯂꯒ ꯊꯝꯕ ꯇꯥꯏ ꯏꯃꯥ ꯅꯪꯅ ꯋꯥꯔꯤ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯅ ꯇꯧꯕꯅꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪ ꯇꯨꯝꯈ꯭ꯔꯕꯅꯤꯅ ꯍꯥꯏꯍꯧꯗ꯭ꯔꯦꯗꯣ ꯉꯔꯥꯡ ꯑꯩꯅ ꯍꯜꯂꯛꯄꯗꯅꯦ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯃꯍꯥꯗꯦꯕ ꯕꯥꯕꯥꯗꯣ ꯁꯪ ꯁꯪ ꯊꯣꯛꯂꯛꯂꯤꯕ ꯏꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤ ꯍꯥꯏꯕꯗ ꯏꯕꯨꯙꯧꯅ ꯑꯩꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯨꯅ ꯑꯁꯤꯒꯤ ꯈꯨꯖꯤ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯔꯝꯂꯤꯕꯅꯤ ꯃꯁꯤꯅ ꯑꯩꯅ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯑꯄꯥꯝꯕꯗꯨ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯄꯣꯠ ꯆꯩ ꯑꯣꯏꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯐꯠꯇꯕ ꯄꯠꯊ ꯄꯨꯝꯊꯔꯛꯄ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯅ ꯁꯣꯛꯄꯗ ꯄꯨꯝꯅꯃꯛ ꯑꯐꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅꯗꯤ ꯃꯁꯤ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯈꯨꯠ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯇꯣꯞꯄꯅ ꯁꯤꯕꯗ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯅꯕ ꯑꯃꯠꯇ ꯐꯪꯉꯣꯏ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯤ ꯎꯕꯤꯗꯦꯗꯣ ꯏꯕꯦꯝꯃ ꯅꯪꯒꯤ ꯀꯀꯥ ꯅꯟꯗꯨꯆꯥꯅ ꯐꯥꯎꯕ ꯑꯩꯈꯣꯏꯗ ꯑꯣꯠꯅꯩꯗꯨꯅ ꯇꯧꯔꯤꯕꯁꯤꯅꯤ ꯑꯗꯨꯗ ꯏꯁꯣꯔ ꯃꯍꯥꯛꯅ ꯄꯨꯝꯅꯃꯛꯇꯤ ꯎꯔꯤꯕꯅꯤꯗꯣ ꯃꯍꯥꯛꯅ ꯏꯃꯥꯆꯥꯒꯤꯗꯃꯛꯇ ꯄꯤꯕꯤꯔꯛꯂꯤꯕ ꯕꯔꯗꯥꯟꯅꯤꯅꯦ ꯏꯕꯦꯝꯃ ꯅꯪ ꯃꯐꯝ ꯆꯥꯅ ꯊꯝꯃꯨꯀꯣ ꯃꯁꯤꯒꯤ ꯇꯣꯝꯕꯤ ꯍꯥꯏꯕ ꯑꯉꯥꯡꯁꯤꯅ ꯇꯧꯔꯤꯕꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯅ ꯃꯉꯣꯟꯗ ꯂꯩꯁꯤꯡ ꯑꯁꯤ ꯏꯁꯤꯡ ꯆꯥꯏꯔꯣ ꯍꯥꯏꯔꯒ ꯃꯥꯅ ꯆꯥꯏꯗꯗꯅ ꯂꯩꯁꯤꯡ ꯑꯁꯤ ꯃꯅꯥꯁꯦ ꯂꯣꯏꯅ ꯀꯦꯟꯈ꯭ꯔꯦꯕ ꯍꯩ ꯇꯣꯝꯕꯤ ꯇꯥꯕ꯭ꯔꯥ ꯅꯪꯅ ꯀꯔꯤꯒꯤꯅꯣ ꯂꯩꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯗ꯭ꯔꯤꯁꯦ ꯊꯣꯛꯂꯛꯎ ꯌꯥꯡꯅ ꯂꯩꯁꯤꯡꯁꯦ ꯏꯁꯤꯡ ꯆꯥꯏꯌꯨ ꯂꯥꯎ ꯍꯟꯗꯛ ꯗꯨꯀꯥꯟꯒꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯨꯗ ꯁꯪꯗꯗꯅ ꯇꯧꯕꯅꯤ ꯏꯟꯗꯣꯝꯆꯥ ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯥꯏꯖꯒꯦ ꯆꯨꯝꯅ ꯇꯣꯝꯕꯤꯅ ꯀꯪꯂꯕ ꯂꯩ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯕꯗꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯇꯀꯠ ꯇꯀꯠ ꯇꯦꯛꯇꯨꯅ ꯃꯀꯥ ꯐꯟꯅ ꯁꯥꯠꯇꯨꯅ ꯂꯩꯔꯝꯃꯤ ꯂꯩꯁꯤꯡ ꯑꯗꯨ ꯎꯕꯗ ꯇꯣꯝꯕꯤꯒꯤ ꯃꯟꯗꯣꯆꯥꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡꯇ ꯂꯣꯏꯅꯃꯛ ꯀꯪꯗꯅ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯩꯍꯧꯕ ꯂꯩꯁꯤꯅ ꯉꯁꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯐꯖꯅ ꯁꯥꯠꯂꯝꯂꯤꯕꯅꯣ ꯁꯣꯏꯗꯅ ꯃꯁꯤ ꯊꯣꯏꯕꯤꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯝꯒꯅꯤ ꯀꯔꯤꯅꯣꯅꯦ ꯃꯍꯥꯛꯅ ꯇꯧꯔꯝꯗꯣꯏꯁꯤꯁꯨ ꯏꯃꯥ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯔꯝꯃꯣ ꯑꯩ ꯈꯨꯖꯤꯁꯦ ꯑꯃꯨꯛꯇ ꯁꯦꯡꯗꯣꯛꯎꯈꯤꯒꯦ ꯉꯔꯥꯡ ꯏꯟꯗꯣꯝꯆꯥꯅ ꯏꯁꯤꯡ ꯆꯥꯏꯌꯨ ꯍꯥꯏꯅ ꯆꯥꯏꯕꯗ ꯂꯣꯏꯅꯃꯛ ꯂꯩꯄꯥꯛ ꯇꯣꯠꯁꯜꯂꯦ ꯃꯁꯤ ꯁꯦꯡꯗꯣꯛꯄꯤꯗ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯇꯧꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯃꯌꯥꯏ ꯆꯝꯊꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯏꯃꯥ ꯑꯩ ꯑꯗꯨꯅꯅꯦ ꯑꯃꯨꯛꯇꯪ ꯁꯦꯡꯗꯣꯛꯎꯈꯤꯒꯦ ꯏꯃꯥ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯔꯝꯃꯨ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯋꯥꯔꯤ ꯁꯨꯅꯔꯤꯉꯩꯗ ꯌꯨꯝꯒꯤ ꯌꯦꯅꯈꯥꯗ ꯂꯦꯞꯄꯒ ꯇꯣꯝꯕꯤꯒꯤ ꯃꯟꯗꯣꯝꯆꯥꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯨꯝꯗꯨꯅ ꯇꯥꯔꯝꯃꯤ ꯑꯣ ꯑꯁꯤ ꯑꯣꯏꯔꯦꯗꯅ ꯃꯥꯒꯤ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯈꯨꯖꯤ ꯑꯁꯤꯗꯤ ꯑꯆꯝꯕ ꯈꯨꯖꯤ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯐꯦꯡꯉꯨ ꯐꯦꯡꯉꯨ ꯈꯨꯖꯤꯗꯨ ꯂꯪꯅꯕ ꯇꯥꯔꯤꯕ꯭ꯔꯣ ꯑꯩꯈꯣꯏꯒꯤ ꯇꯣꯝꯕꯤꯅꯅꯦ ꯈꯨꯖꯤ ꯑꯃ ꯁꯤꯕꯗꯣ ꯅꯪꯗꯤ ꯎꯔꯝꯃꯣꯏꯅꯤ ꯃꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯈꯨꯖꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯃꯗꯨꯒꯤ ꯈꯨꯖꯤ ꯑꯗꯨ ꯁꯤꯔꯗꯤꯅꯦ ꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡ ꯌꯥꯏ ꯑꯗꯨꯒ ꯑꯄꯥꯝꯕ ꯄꯣꯠꯁꯛꯁꯨ ꯄꯨꯝꯅꯃꯛ ꯊꯣꯛꯎ ꯍꯥꯏꯕ ꯊꯣꯛꯏ ꯍꯥꯏ ꯃꯗꯨ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯃꯍꯥꯛꯅꯅꯦ ꯈꯨꯖꯤ ꯑꯗꯨ ꯐꯦꯡꯒꯅꯤ ꯍꯥꯏꯗꯅ ꯀꯟꯅ ꯇꯧꯍꯧꯔꯤ ꯃꯍꯥꯛꯅ ꯈꯨꯖꯤꯗꯣ ꯐꯦꯡꯉꯒ ꯐꯧꯗꯣꯛꯄ ꯅꯠꯇ꯭ꯔꯒ ꯊꯝꯕꯗꯅꯦ ꯑꯩꯅ ꯃꯗꯣ ꯇꯨꯃꯤꯟꯅ ꯁꯔꯛ ꯌꯦꯡꯉꯒ ꯂꯧꯍꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯇꯣꯝꯕꯤꯅ ꯏꯁꯤꯡ ꯈꯔ ꯇꯧꯔꯒ ꯈꯨꯖꯤ ꯑꯗꯨ ꯃꯣꯠꯃꯟꯈꯔꯦ ꯍꯥꯏꯗꯨꯅ ꯆꯥꯝꯊꯣꯛꯂꯒ ꯅꯨꯡꯁꯥꯗ ꯙꯥꯔꯤ ꯃꯄꯥꯟꯗ ꯐꯧꯗꯣꯛꯇꯨꯅ ꯊꯝꯂꯝꯃꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯔꯒ ꯃꯟꯗꯣꯝꯆꯥꯅ ꯈꯨꯖꯤ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯊꯧꯔꯥꯡ ꯇꯧꯔꯛꯂꯝꯃꯤ ꯀꯅꯥꯃꯠꯇ ꯎꯗ꯭ꯔꯤꯉꯩꯁꯤꯒ ꯈꯨꯖꯤꯁꯦ ꯄꯔ ꯄꯥꯏꯍꯧꯔꯒꯦ ꯇꯥꯔꯕ ꯌꯦꯡꯉꯨꯗꯨ ꯑꯩꯅ ꯈꯨꯖꯤ ꯑꯗꯣ ꯊꯣꯏꯕꯤꯅꯅꯦ ꯀꯟꯅ ꯆꯥꯝꯊꯣꯛ ꯂꯣꯏꯔꯒ ꯐꯧꯗꯣꯛꯑꯝꯕꯗꯒꯤ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯧꯕꯅꯤ ꯑꯩ ꯍꯧꯖꯤꯛ ꯁꯤꯖꯟꯒꯤ ꯌꯦꯡꯉꯨ ꯑꯗꯨꯒꯅꯦ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯐꯖꯕ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯁꯅꯥꯗꯣ ꯍꯥꯟꯅ ꯊꯣꯛꯎ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯅꯅꯦ ꯃꯊꯣꯟ ꯃꯔꯤ ꯂꯣꯟꯕ ꯌꯨꯝ ꯑꯃ ꯊꯣꯛꯂꯛꯎ ꯍꯥꯏꯅ ꯍꯥꯏꯗꯣꯏꯅꯤ ꯌꯦꯡꯉꯨ ꯌꯦꯡꯉꯨ ꯇꯨ ꯑꯩ ꯁꯤꯖꯟꯒꯤ ꯌꯦꯡꯉꯣꯕ
ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯃꯥꯡꯗꯣꯟꯆꯥꯅ ꯈꯨꯖꯤ ꯑꯗꯨ ꯁꯤꯖꯤꯟꯕꯗ ꯈꯨꯖꯤ ꯑꯗꯨꯗꯤ ꯂꯤꯟ ꯑꯣꯏꯔꯗꯨꯅ ꯃꯍꯥꯛꯀꯤ ꯏꯃꯥ ꯃꯈꯨꯠ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯅꯤꯃꯛꯇ ꯑꯩꯕꯨ ꯌꯦꯠꯈꯤ꯫ ꯁꯤꯕ ꯇꯥꯔꯦꯅꯦ, ꯑꯃꯨꯛꯇ ꯀꯜꯂꯨꯅꯦ ꯑꯩꯕꯨ꯫ ꯑꯗꯨꯅꯤ ꯀꯂꯛ ꯀꯟꯖꯥꯎꯕ ꯍꯥꯏꯕꯗ ꯏꯁꯥꯒꯤ ꯑꯃꯥꯡꯕ ꯑꯣꯏ ꯍꯥꯏꯕꯗꯣ ꯉꯁꯤ ꯅꯪꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯅ ꯇꯥꯛꯄꯅꯤ꯫ ꯑꯩꯅ ꯀꯔꯤꯁꯨ ꯂꯩꯖꯗ꯭ꯔꯕ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛꯇ ꯃꯗꯨ ꯑꯥꯁꯤꯔꯕꯥꯗ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ꯫ ꯅꯪꯅ ꯃꯗꯨ ꯃꯨꯜꯂꯒ ꯅꯪꯉꯣꯟꯗ ꯀꯥꯟꯅꯒꯗꯕ ꯂꯩꯇꯦꯅꯦꯍꯦ꯫ ꯍꯩ ꯇꯣꯝꯕꯤ, ꯆꯠꯂꯨ, ꯈꯨꯖꯤ ꯑꯁꯤ ꯅꯪꯅ ꯁꯤꯖꯜꯂꯨ, ꯅꯠꯇ꯭ꯔꯕꯗꯤ ꯅꯟꯗꯣꯟꯆꯥꯁꯤ ꯉꯁꯤ ꯃꯊ꯭ꯋꯥꯏ ꯊꯥꯕ ꯇꯥꯔꯦ꯫ ꯇꯣꯝꯕꯤꯒꯤ ꯃꯥꯡꯗꯣꯟꯆꯥ ꯃꯥꯅ ꯇꯧꯖꯈꯤꯕ ꯃꯔꯥꯜ ꯃꯌꯥꯝ ꯑꯗꯨꯒꯤ ꯗꯟꯗꯤ ꯐꯪꯈꯤ꯫ ꯇꯣꯝꯕꯤꯁꯨ ꯃꯃꯥ ꯃꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯦꯟ ꯊꯣꯛ ꯂꯝꯕꯤ ꯄꯨꯊꯣꯛꯇꯨꯅ ꯑꯋꯥ ꯑꯅꯥ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯨ꯫ ꯊꯥꯒꯠꯆꯔꯤ꯫